Tungkoina forest management ki khudang da Manipur da leribu water resource sing kanna na bagi damak Indo-German KFW Financial Corporation project ngasi launch tau krei. Manipur da leribu ITI tarama thogi manung da tagel da leribu ania sikhak natana lemhuri ba mapan din mathau tau drehana all Manipur ITI students union na maral sirakli. HIV/AIDS tingna na banakon achawa sentang thada duna pai khaliba opioid substitution therapy program ase Manipur da lengak na mieng sangi da badagi phagi tare haina kon na pen dum phongdorakli. Manipur ki ningthau amadi miyam na lining lai sol gi damak chatnaramba Uttar Pradesh ki Radha Kunda ase laifam len noina sengot na thamlagani haina chief minister na phongdokrei. Amasung ampada leriba chay na singbo loisinduna sanaroi singi punsi kannaba Manipur State League participating team forum amade District Football Association tarana waroishin putan na bako na ragani hari. Ma'am kurum jari dom nyembir impact news ne auze pungja sapabu gi maroi ba pausing miam da pijari. Climate change na malem gi mafam kudimakta sakot thorang gi thabak thoram singda yamna chaun akai ba pi hana chief minister nongthomun birena phongdorakli. Community Forest and Water Conservation Society CFNWCS Forest Department Manipur Sinduna Community Based Sustainable Forest Management for Water Resource Conservation in Manipur haiba Indo-German KFW Financial Corporation project ama official oina launch tawagi thoram da chief guest ki warol pira duna chief minister makata na phongdo ke bada status da lenga ki maikai digi environment climate change pedi amasung wetland asina chingma kaya ase kanna na ba paikhat pa yab thabuk thoram kya paikhat le masiga loina na tongan bi scheme kya gi makha da sentang pi duna environment climate change pedi amasung wetland ye phibam hena fagat na ba masung kanna na ba honare asigma scheme amasung thorang kaya ase Praja singi mateng yaudana praja singna haktheng na yausinduna thabak ta onthok minaba yaudana mai pak ngamloi lenga ki mai kai dagi sumapung fana transparency leina thabak pangthokani phongdoki. Thoramada Forest Minister T.S. Sam Kumana Hai Mipum Kudimak na law haibasi khangmagi tangai fadabalai law khangba mi yamana kaidawnungda ain kaiba thabak tawroi Indo-German KFW Financial Corporation project asina environment development da yamna chawa benefit laiba ngamlagani phongdoki. It will definitely help to the peoples, those who are having the culture of Zoom cultivation. We can provide them alternative livelihood ways of means so that the forests can be fully protected. The project will also rejuvenate springs, ensure that soil erosion is reduced and the moisture is conserved and rehabilitate 2,000 hectares of area from sitting cultivation. The need to develop mechanism to control and regulate mining and sand and to restore important streams will be addressed by the project. Other than this, when the project is implemented, it will also promote livelihood activities, improve wildlife habitat, strengthen the forest department and the train frontline staff and the villagers, and it is expected to generate 37.50 lakhs net days of employment to local communities. Minister ji apne Manipur dati koi sab alum na rele nahi koi sab alum na tiya koi learning parents minister ji matam matam lapani but all the officers IPS officers and government officers moi di jang to lai ne bata kai sobe lai Manipur da kai home lai le kai da sobe lai ne si officer me amna khang ne adu officer sing na honorable chief minister tra na tra adu ki minister adu MLA na sai le ngange thap to re khode to ga thabu ga thadu ga di punga ma mina ta ko Manipur da leriba ITI taramatho gi manung da tagel da leriba nia sikhak natra lemori mapana sidi mathau tawdre hana all Manipur ITI students union thamlakli tha sigi manung da mathau tawdriba ITI singa si yengshinba yauna asobe kya leriba si midyeng sangbi drabade khongjang sangchilagani hana su union sigi maikai dagi lenga ki pungning singchilakli ngasi Manipur Press Club ta paumi singa unaba mada union sigi president Parker Laurembam na phongdora kibada director general of training gi makhada leiba sana pathap kya ngak tabadagi leiriba ITI singa se skill development scheme singi makhada phangda khudong chaba amata phangba ngamdre loinan atop district singa leiriba ITI singa se mathau tawdre habasi union sina yengsil lubada khangba ngamle maramaduna National Council of
vocational training na recognize tawriba ITI sing ase kakhiba yana leire phongdoraki Nakalamromda Oza Singna Mairoi Karaga Manaraga WhatsApp ki Kutang the class Toduna Suti Tadok Panachima Tawung Kaya Machatabadagi class Yawningba Mairoi Singa Unkatna Bagi Tadok Kayasu Laida Hana Unanasig Internet Affairs Secretary Mohammed Nasir Khanna Tamla Kibagaloina Mark Pusu Kihan Khan Mapiduna class Yawbada Akiba Paul Lehav Wapum Tamlak Bagaloina Marilena Singnam Yang Sangbiu Hanasu Apil Toraki Hariba Aita 11 si GT ki no gi matugina ningom sing si indabara maram oidaga Aita me haje phajana run tawde haibasi khoi emission ngasi press media gi thong da phonok chari honorable khoi concern minister aduga khoi chief minister akan mami chisin biu haibasi amuka hana maile program thamjari ITI general body have a group amadagi aikoina makoi gi hurana na suti thaba khoi pasi phangjakibani aihak thitan tawduna thamgi principal da bribery kyara hanjil haijaki di aihaki akiba du ko khandana samdhongna daba laibana maram moraga aihak huji stinogi the class observatory HIV/AIDS thingnan bagda National AIDS Control Organization na asoba chentang kya thadanu paikaliba opioid substitution therapy program Manipur di phagi tare program asigi makhada Thampham thokpa staff hap tabna HIV/AIDS thingnan na bahona bad awabu hele masina maram oiraga Manipur HIV/AIDS hepatitis B amadi hepatitis C laina sandorok na bagi machak oire hena community network for empowerment kon na fongdorakli Palace compound lebe kon gi office ta paumi singa unaba with the network asige president RK Nalini Kanta na fongdoro kibada opioid substitution therapy center asi Manipur government gi tara taret amadi lanai NGO singna chalai ba taret lei masig manungda cyclum sung sekmai de lebe government chalai ba center ani di miyeng sangbi dabana mutpa chaf manare lanai NGO singna chalai ba natana lemori ba government ki center singsu fibam chad na leiri cycle de leiba center di Param chumna chalai dabana maram oiraga lup amana thingjin kibasu laikhrabane harib center kunmari asida mathangchina medical officer ama nurse ama counselor ama lonana data manager ama hapkadabane adubu ayamban staff haptabana drug seasonaru budagi afabalambi da halaklaba miyoi kaya amuk hanna drug seasonaba haurakle hiramasigi matangda Manipur AIDS Control Society max ta kayarak han haijarabasu tabidana leire National AIDS Control Organization adi achobu sentang kaya thadarakuna HIV/AIDS thingna raba honari bane adubu thadarak liba senfam sing ase max na lana seasoner bara haiba khangba ngamdrabasu staff haptabam de miyeng sang dabana afaba lambi da halaklaba drug users singna amuk hana drug seasoner pagi maram oigane hiram asigi matangda National AIDS Control Organization Center for Disease Control India da ayiba cherol pidun wakat lagane loinana Manipur Health Minister Health and Family Welfare Department asu athu matam na miyeng sang bio drug users singbu mausagi punchi da purak namba hotna minasi hana thamlaki National AIDS Control Organization na IDU singi marata HIV sangdana ba haidana achauba senfam kaya ama thadadana paikhalaiba program se nakona paisa thadarak tabadagira Manipur State AIDS Control Society na paisa ase thadaraga misuse tawgrira madugi de khoida information leitre hafam thok staff to the haftre maram oiraga ngasidi kanoduna program asi salai dabadagi lisang sitna HIV thingdana Tingnanabagi damakta thadariba senfamsi arimada lonabak tahalle saramiba singdomu hanjanna lonabak kapkhramnina amuk HIV changbagi sang atay atopa bloodborne virus like hepatitis B hepatitis C changbagi sang se aduki matik wangkhatnabagi responsibility se community masaduna oidreba government oina oireba Lilong usoi popi bazadagi Mohammed Tahir Ali Kauba Mio Yamadagi ngasi heroin powder gram chanipan nifu narcotic and affairs of border naf nafa bangam kray heroin powder singadu sekmagi pal hotel dagi Mohammed Tahir Ali hariba Mio yasidagi fa bangam kibani hana police department gi PRO na thokpachir olamada khangalakli Numit nini chumna chathakataba kunmanga raksuba Guru Kritan Seba Festival of Nat Sankritan ngasi Chief Minister N Viren Haudokray Manipur gi ningthau Laimarembi amasung Hindu lining chatpa miyamna lining laisol gidamak satnaramba Uttar Pradesh ki Radha Kunda ase laifam len oina semgatuna thamlagani hana Chief Minister na phongdokray Gulapi Nat Sankritan Academy ni sinduna lamyan masang len pangtok ki bathoram aduda athoiba mithung len gi warol pireduna Chief Minister na
aseng ba laifam len ni haina lamdam asigi miyam na launa riba radha kunda da leiba manipur gi ningthau vega chandra gi khubam leiba mafam ase laifam len oina thamna na ba UP gi chief minister ga wari sab loire hena thamlaki ining thau ga torga team challe UP gi chief minister yogi gai ga pau phangna matungda direct appointment lawrga hujiki lamji gunda kharangna gunda oi karbe to khangbu khrana lease ni kari ne torga mundai torga mullabani almost sangandrabani khoi kangbo adu yogi ji UP gi chief minister na no yaroi sidi haina torga na hujik se madu gi sengtok na nabagi se sang handak chalu budu da yama loisal mani to ining thaune timma ma chalu bani madu gi backup nai khoina tawri sai ai maruk shamna so hagi dani madu mayam seng nai khoi gi trithoina alaman mayam sakpi riba khotpi riba leifam safam ada thungbam leitadana leifam leitadana nuai tana tawbusing madu ma phajana semgatlaga dum thammagani khoi gi protect torga thammani esimai mayam thaja thauram mapu oikiba RL Culture Minister L. Jayant Kumana haukiba lengak na Manipur University of Culture maming tagi oini thamlam labasu masak tok pathabak amata paikalam kiba leite fund staff amadi infrastructure amata thamlam dana maming tagi oini thamlam university ase ngasidi anoba lengak asina chin songduna UGC gi recognition fangle Hindu lining ase iramdam asida gi haudok kiba magnatrabasu lamdam asigi Hindu lining asidi fusion ne lining asida ahian mathol hapani fongdoki Kangjai se thoi da basu ya de su haiba sumja ba kangjai mane diga hanuba akoi hanuraba mallaba all akoi ari ba chen mangam do sagol mane piraga sumja ba kangjai du sanara ga thoi da ya de na haiba dugi mari chakri du ne mamangi le du gamen thambiramis madu ne akoi na yamna nungai na su yengi yam kapning na su yengi yam warau na su yengi si madu ne if at all moina university mal linge haiba target university mal lingring ade university infrastructure kadi ogeda ge se mon khanmir mam thopune mon madu ge khalam de moi mami ngam bisin ba kadam toram me haiba sangara me haiba house moi claim torone akoi university culture je akoi chembal ba gan moi claim torone akoi matam to biram me har kani the hangning the big question is hangjening ibadi moina kari to biram Thauramata sarugya kiba CFNPD Minister Karam Syamna politics ta lining lai sol masak khangdraba thaksi khasi amasung lamchat fajadragadi kaidonung da tungkoina chatloi isagi lining da fana thajaragasu lining aduna piri bachana kanglon singang satragadi lining aduda tung inba masung thajabagi wanthok leite anisuba malem gi lanjauda Japanese lami singna thawaina ponthapi kiba maibam lot pachingda sahi khuding Japanese sing laktuna haika lekha tamlaga Manipur gi ningthau amasung leimerembi gi mongfam leiriba radha kundabu aikhoina mirai ba hongna de phongdoki thauramadu ga mari lenana nat sangritan gi laioi krab oja sing ayek mitamda haika lekha tamki sovener amasung Sri Sri Gaurav Govinda nat isagi maitai mek ta handuk pa lairik amasu phongki loinana sahi asigi oina laimo pokpam hera sing ningsing manasu lanthoki maibam lokpa singda matam dugi second world war da sigiba ahlaman mayam dugi adi sarudu lauraga mafam du da adi phumba mogi tawbam thokpa dharma ga mari leina badu tawba kan sahi khudingi laga mafam du da adi akoi adi irat puja tawriba adu akoi gi adi lining ba matam dugi ahlamal sing ning thau maharani mayam dugi mungpham oiriba jaga du di akoi ngasi kautho ga thamgadra aduna nahansu thajaba pijagre sungsoi joidan lausangani osi lausan bagi process secretary adi UP da satnana ba DC concern aduga paisa gi darkar leire adi halaman mayam su leire akoi isa su leire aduga hek puthokpa yaba puthoga mayam gi shanti phangnana ba hona Indian Army ki 3 Corps Intelligence and Surveillance Unit CISU na makut chanduna hatpi khraba matung mari makong khangan kidraba Z Jiteshwar alias Gypsy TI Satis Thongaujam Prem RK Ranelam sung Fijam Naubi achuma Wayal Sathawai tu ngase Kangpokpi district ki Thayong village the wakan mifam chathakre wakan mifam ase ZAC amade nomising area Comrem Chief Association and Development Committee ga punna sinduna pangthokibani hena ZAC ki chirolamada khangalakli United Committee Manipur UCM na Manipur ki apun bagi saktam ngak tu na thamnan na bagi pandam da laklib October kuntra mathoi da pangtok ko dorba mass rally da khwarman kaithel fambi ima singa mad ima kaithel gi akoi bada pot yoli ba singna noma gi sintha lep tu na saugat kan haina fongdorakli
ngasi numedang waram khwaraman kaithel pawmi singa unaba mada kaithel fambi khwarakpam mangi kaubi ima amana phongdor kibada UCM na sinduna Manipur miyam gi oiba mass rally pangthok kodor numida sida khwaraman kaithel kanaguma miyoi sina pochai yolama thengnarabade miyoi adu khwaraman kaithel gi boycott tawgani hana phongdor ki Paumi singa unabada da saruk yakiba mayang lamam ongbi RK Radheshana na phongdor kibada a nation IM amadi India government anina wari sanabada Manipur gi apun magi saktam da kairak pa yabagi fiwam laklabada ima sing na kaidonungda tumina lairoi Manipur gi sing amadi tam anigi apun magi saktam ngakna ima sing na thawai fawu thaba ngamgani loinana UCM na changchilak pathabak thorum khudimakta ima sing na saugatkani hanasu thamlakhi Kai thiên chỉ đã quay bada khuding makta phammi ba tukandar imai bien ka isi bien da rebel like tana yu chem na taw ba thabak chi da khoi miyam hubna kai thiên je hubna apun boina khoi chawga chagani achi kari gumba da kana gumba amana tukan phamam ba ama chung pom phamam ba di kai thiên da lei bai ma ching na masi khoi matung da amu na ma bu khoi ne ya ba ngamoi khoi boy ko tawni NACNIM amadi India government anina wari sanabada Manipur gi apun bagi saktam thugai bagi phire basila abadi Manipur gi ima singna tumina khak laiba ngamloi October 13 gi mass rally asi ningoli ai fathaurang luf NYTL Laimaral luf Youth Progressive Club Self Employment Auto Diesel Owners Association Ningthokong Singkhai Hunba Travel Association, All Yadipok Drivers Association, Lamding Wangjing Bazar to Sangayumfum Salam Macha Diesel Auto Owners Association, Auto Diesel Allied Taxi Cab Association for Self-Employment Ningthokong, Light Vehicle Transport for Passengers Welfare Union Amade, All Manipur Sound Service Association at Tok Patongan Tongan Macherol Singda, Mapung Fan Saugatkan Nihana, Fongdok Narakli. Department of Sericulture na sinunumid humpuni chum na chathagadaba Residential Beneficiary Empowerment Program ama ngasidagi haukre Sericulture na lawmi sing na pida khudong chaba sing khang na thawai yaw na thabak tawbiu hana Sericulture Department gi Director S Kunjakeshon appeal tawkre Integrated Development Program Hills Northeast Region Textiles Promotion Scheme gi makhada sangai pat leba Project Management Complex pangthoki ba training program aduda Integrated Sericulture Development Program Manipur Sericulture Project Phase 1 Special Plan Assistant Catalytic Development Program gi beneficiary sanipan henmada sericulture ga mari lena ba plantation gi hauraga tin yok po yauna tongan ba training kya lomi sing da fangan ga dawri Training program adu mari lena Sericulture Department ki Director S Kunjakeshor phongdoki bada Sericulture ase lamdam se lehaw ga yamna chanaba loinana lomi singda sendong yamna pi ga da kana sin famamane adu lomi singna pukchel sengbo wat pat loinana Sericulture ki economic importance khang da bana mai pak na chathaba ngamdri sumna gi lo bada sumnagi lau badagi sericulture da thawa yauna sangshin ba lomi amana sentok saruk mari dagi na manga fawa heli haibu wak fam mak na phongdoki pori tara fawa chathagadar bit training program adu hawdok bagi thoram adu da Sericulture Department gi Deputy Director CS Harendra Kumar Assistant Director Technology General Headquarter Hamidul Haq yauna department gi official kya na saruk yaki Sidagi beneficiary singsi akoigi tongan tongan scheme khara khoi implement tawjari maruena hojai gi ba ISDP adagi CDP SPA adagi MSP wan na khoi matam amada khoi mayamna Japan project ka hair khangna gi ba sumba khoi beneficiary mayam loina cover tawraga training ji da khoina loina ma partake to hon gani maina training without proper training adu awareness yaudna khoina government gi fund ji her thadu matam da misuse to bagi room ju am wangna leiba aduna khoina training sina front loaded tawraga haidi beneficiary sing da how to use or the magi proper dus properly sap to na ba haita khoina thadu ibak paisa du matam chana mong subna ma piri ba specification du da chumna season na ba na khoi training ji maruina sinjabani Manipur State Commission for Women MSCW gi thaudang bu Manipur Police ta khangan na bi pandam da harib commission sin sinduna sensitization of police ngasi pangthokre Manipur Police Department gi khusam na pangthoki ba program adu first MR gi banquet hall da pangthoki thoram adu da resource person gi warol pira duna MSCW gi member Ranjita Golmaina case ma handle tawu matam da police ki thaudang yamna chawna lei haraduna matung da su case kya solve tawna na khona ba Manipur Police na mateng pang na appeal tawki Ngasigi thoram da MSCW gi chairman Khaide Manina athoy mithung len oina saruk yaki loina police personnel ke ana sensitization program adu saruk yaki working only for the sake, only for the cost to safeguard
the interest of women. Adugidamakta, aikoi punna in joint hand. Without your support, we Manipur Women Commission, we cannot do nothing. Let's work together in joint hand. May you support yoga, aikoi kai mating, aikoi upai kai leite. Warren of arrest tharak taba, aikoi OC mayam se. OC oiro ama oiro. DG hek yauragadi. Kadai thi humbra khang de he ta pharak pi. Masina aikoi commission yam samam nari se. MMWO Women's Wing na lokotpa thabak thoram singi banung chana kairau makting mang makha lekaida masana masabu thabak pijadun senthok lambi lehen na bagi pandam da ngasi workshop ama hangdok rahina Manipur Muslim Welfare Organization MMWO na thokpachero lamada khangalakli Manipur ki chahaw ase Singh district Singh da su thaduna mapalamda chahaw marangkai na thadok hauragani hana Agriculture Director PH Rajendra na phongdok rei wafam asingasi Churachandpur district ki Tenmol village ta pangthokiba one day workshop on organic cultivation of chahaw haiba thoram amada director na saruk ya matam na phongdokibane ma na makha ta na hai Manipur ki organic pothok ase mapalam gi mi na yamna pamnari maramasina lamdam asigi lawmi singna su thamoi sengna chemical fertilizer thadok se loinana chahaw gi afab makhal gi faudi sing lawmi singda yohonna na bahonari ngasi gi thoram da saruk ya khiba Manipur Organic Mission Agency MoMA की Project Director के देव तना मणिपुर दा organic पोलम पुथोक पिरिबा लौमी सिंह की पोथोक असी लाइन नबा सही असी नवंबर था फावल ई टेंद तौदुन मपालम दा थादोक्तुना पोट योंदबगी अमांग बलहेलरोय अमदे हंदक पाव से खरदा MoMA की मिशन असी लान उहन में याब मोंग अरान पाव खर यावखिबा दो मतुंगददे मुन्न थिगल हनिंगी हनसु फोंदोरकी Training program ama koi mafam khuding jing hill chujang ko dio na koi chujang mafam khuding mak ta koi farmers training program tongan ba central sponsor scheme mayan makha da training program khal mayam perem gani adu koi farmers sing si koi waru na sing di di am sensor su oi bani ai sing da jar pani na tampak ta di koi training pi de su kana ba si phang da ba dau na koi da koi na hai ba sing jam hok ta de scientist sing na hai ni expert na hai ba si tar roi ba ren moi thok ba ma na apam ba do adu matung na tau Ngarang October kunithoi da more vazat khamnu leba monakai hapagari amagi makhada bom thamnamagi thawongbu Working Women Forum Manipur ki chirolaman awang thakta yaning da phongdorakli loina matang aswai da break malojage break matungda Pradhan Mantri Gramin Awas Yojana scheme bi kanaba Manipur ki khungang gi larab sing da yobu ngamdana leiba ki paw amade Manipur amsong malam ki tongan bi I paw sing pudu lakchage Impact News bu miyeng ta du lebiu Break matungda mayam ombuna taram nokchari loina bulletin sige makhata pausing miyam pijari laiba ka sig lairab gi pankhai makha laiba masagi lain raba afaba yum lejada singi yum san raba gi damak haudok kiba Pradhan Mantri Gramin Awas Yojana scheme kanaba Manipur gi khungang lairab singda de mafung fana yohon mangam dabagi mami chauna tari Infalis ki kaibi awang laikai dalaiba yumthong ahumdi scheme asigi khudong chabanga si fawa fangdabna awab punsi mare lamada lele hiramasda Impact News gi reporter ilamgo musuktagi akhana report ma Kundrak pam kendragi kaibi awang laikai dalaiba moirang them tombi amadi mahaki masa moirang them inauna laiba yum asi hek uba matamda asukki matik ningba kaningai oidi nong khara surakpada imungda nong yuraktuna Lairibasingda khudong chada asuki matik thohalli moirang them inausu laibak thiba thodok amana maram oiraga makhong sokpadgi layeng na bhonabada imungi lanthum pumbaloiki hojikna lanai school amada makhong yadrabasu gari thoduna hingna bhonari laingakna anoba scheme kaya puthoktuna lairaba miyamgi awaba kohangani hairabasu khungangi lamdam singda laiba miyoi singdadi khudong chaba si phangdabana maram oiraga laingakpu yamna thamoi shokna warauri role thai amata phawbi hausingi uwabri kitang hauri masina pakhal loina tawrisira aina sum khanna lebi kaigum khudong chaba khar pibi gadi sumai imde ko yam khudong chadab ai nupa accident thokbada lo inchangdana paisa ga hodi hogat pangana ai matam matam gi thaba adum sui thabak subadi ju men thungli angang yambanina Laikai asida laiba likma abam angaugi yum asisu shabinaba laikai asigi ward member gi khuthangda housing loan pibinaba thakiba laikre
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯁꯤ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯃꯦꯝꯕꯔꯅꯕꯨꯗꯤ ꯑꯩꯈꯣꯏ ꯍꯥꯎꯁꯤꯡ ꯂꯣꯟꯕꯨꯗꯤ ꯊꯥꯒꯠꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯉꯁꯤꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝꯁꯦ ꯁꯥꯕ ꯈꯣꯠꯄꯁꯦ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯃꯊꯛꯁꯤꯗ ꯅꯝꯀꯨꯞ ꯀꯨꯞꯁꯜꯂꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯋꯥꯡꯈꯩꯔꯥꯛꯄꯝ ꯍꯦꯔꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯖꯤꯡꯒꯚꯥꯟ ꯑꯅꯤꯈꯛ ꯐꯤꯕꯝ ꯁꯣꯛꯂꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯄꯤꯔꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯖꯤꯡꯒꯚꯥꯟ ꯑꯅꯤꯈꯛ ꯑꯁꯤꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯑꯣꯏꯅ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯍꯦꯔꯣꯕꯤꯒꯤ ꯅꯨꯄꯤꯁꯨ ꯅꯥꯔꯒ ꯂꯩꯔꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯈꯣꯡꯒꯦ ꯆꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯗꯥꯛꯇꯔꯗ ꯌꯦꯡꯉꯨꯔꯦ ꯇꯦꯁ ꯃꯌꯥꯝ ꯇꯧ ꯍꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯧꯕ ꯉꯝꯗꯦ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤ ꯇꯤꯟꯗꯤ ꯇꯥꯃꯣꯅ ꯕꯥꯜ ꯑꯅꯤꯈꯛ ꯄꯤꯕꯤ ꯁꯤꯅꯗꯤ ꯑꯣꯏ ꯌꯥꯕ ꯅꯠꯇꯦ ꯂꯩꯇꯃꯤꯅ ꯑꯗꯒꯤ ꯌꯨꯝꯗꯨ ꯁꯥꯕ ꯉꯝꯗꯗꯅ ꯑꯉꯥꯡ ꯃꯕꯤꯁꯦ ꯍꯣꯠꯅꯕꯗꯨꯁꯨ ꯌꯥꯝ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯅꯧꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯏꯁꯥ ꯑꯦꯂꯥꯡꯕ ꯃꯨꯁꯨꯛ ꯀꯩꯕꯤ Manipur Rural Bank Kwakatel branch nangasidagi branch asigi makhadagi lawkiba loan sing matam chana singdopugi henabi lainaraba loni singi mathakta drive chathab hawkre hari ngasi Kwakatel ningombam amade langthawal gi mafam singda loni nifu tarukta drive chathaki drive ase police ki matenga loina chathaki bani hari drive ase makhata na chathaki gani hana Manipur Rural Bank ki cherol amada khangalakli Urbanization maram oraga Imphal International Airport ta tungda ayat pa laktan na ba aerodrome safeguarding and its implementation by airport management haiba hiramda numit nini gi oiba workshop amangasi hotel classic grandi haudokre London airport ki akoibada maram chadna sajilakpa awang building sing thinghongna na town planning department amatam chan airport ki objective sing ngakna chatna na ba hotna hoba mathau tare hena Manipur government ki additional chief secretary MH Khan phongdoki Airport Authority of India gi miyang makhada Imphal International Airport nisindna pangthokiba workshop ase haudokpugi thoromda MH Khan makhata na phongdokibada Imphal International Airport ki akoibada Tariba khun sing ase sahi taram ki matungdade urbanization maram oiraga yum kai wangna sajilaktuna aeroplane tathok tashin tau matamda chaun akaiba lakane maram aduna height clearance taunu na ba hona ba natraga perspective planning ama tauba yamna maru oi airport authority na so district administration amasung state government ki administration singa punna chanmin aduna thabak tawmin ba mathau tai haibu wafam sing phongdoki workshop aduda Northeast region da leiriba airport singi official sing amade Manipur government ki mari lena official sing na saruk yaki the whole that belt that axis from airport I think up to Bishnupur in the coming years maybe after 10 years the whole area up to Nambol and everything will be fully urbanized. This is the high time that we plan our city our I should say amenities very properly. And I'm very sure that the international facilities of flights for Manipur, let's say to Thailand, other places, will also be very, very much in the near future after this corridor of that road, triangle corridors, Mizoram, Manipur, More and everything will be there. So I think Manipur will certainly develop a lot in coming 10 years and for development perspective planning is Urkhul amade Kamjong district headman amade village authority na makhoi khul da leiba chahi surabami oi singbo thasi ki kunthra mathoi fawbi manung da kumjal singani tara mapan da pangtho ko doriba lok sabha mekhal da vote thada yan na ba electoral roll da ming chanbiu haina district election officer DC Urkhul na thokpa cherol amada khangalakli Ministry of Youth Affairs and Sports na pakalak national program for youth and adolescents development ki makhada Numitara mangani chumna chathagadaba interstate youth exchange program ama Thawal district ta haukre youth exchange program adu Wangjing ki Kodompokpi sports complex leiba youth hostel the education minister Thokchom Radhi Sham na haudoki
exchange program adu hawdokdaduna minister ts radishyamna ngasigi naharol hayengi bharat ne naharol singna aikogi bharat machane hebu wakhlol asina mang thagdabane migi aigi haiba apikwa khalol thadokuna laibaga sibu hena chokhat lanna ngasigi naharol singna achaubu thaudang lawgadabani phongdoki Kangla gi senglab laifamlenda cultural dance hall lengakna sagalakliba se munna kanthabiduna laifamlena sibu historical monument oina thambinna ba nupi khunai kanwaluf kanglai park NKKL gi chirol amada lengaki pungning singsilakli Bangladeshi Manipuri singi fisa loncha haina mingthonba mutwa wadur na iba laidiga ma Manipuri amadi Bangladeshi londa anisubu oina ngasi fongkrei Larik form ki Thoramadu Kanglat Lab State Archaeology ki Loishang Pangthoki Thoramadu da Art and Culture ki Joint Director ke Dinamanina Athoib Mithunglen oina saruk yaki Panba yabade Lariga se ahanbo ina hokiba June thada English edition da form khrabane ai basina paumising na wangang laduna Bangla lon da form bagi maramde Bangladesh ta leiba Manipuri singa se Bangladeshi lon na hena pamana maram oiraga English edition da form labasu miyam na thoina panade Lariga se hena miyam da yahonna na bagi da Bangla lon da iba copy adu website ta available ohen bani hana su thamlaki Bangladesh leriba Maitei singi ariba monument mayam makhoi ki phisa lon sana singbasi aikoine English ta phongasu Bangladesh leriba mi mayam singsina makhoi ki mamaron Bangla ni henan si maramna ingaji na phongolari sing moi pa bi sang yam hande aduna maram oitana Bangla maron si da phongagadi culture ki pochai mayam se Bangladesh leriba mayam na khangane haibatu pantam maduda Bangladeshi Manipur de jadogari ben silpa haiba lari asi e-book ta Academic session 2018-19 ki student union election mathang tha November 3 ta pangthok lagani ha ngasi pangthok kiba college principal singi mifam amana waref lawkre adu moina mak mikhala sida DM University ki makhada lebe college singi oina the election pangthok loi ha chirol amada khangalakli Singburoi tamburoi bo machin manaw ni haiba takladuna amata oina nungsinaba ki lipul na punsileba mera hok chong bukumaina lakpada chief minister nongthum birena lebak miyamda yaifa pauzil pirakli Maki paujel dahai kumayasan achingtam animak amatoy na punsinduna lingjel manaba shakot pa state ama oira sinuhan na thamlakli Thasi ke hokiba kunma thoida local daily paper singda Mapithel dam area gi headman amadi chief singna AMDA CTO gi makhada dam asina solaba kunja singna support tawdre hana siriba maral singado yumpham yaudabne hana Mapithel dam affected singtam organization thokpa chiro lamada khangalakli Shiza Eye Care Foundation NPCB NHM and Divine Club kawa makhan namar pamlekai na pun khusam na dunanga se free eye screening and cataract surgery camp ma ngasi Divine Club kawa da pangthokre Kemasida cataract diabetes number moidun thonba mitki anaba sing mitki pressure wangba angangda mitki fibam soina polakpa mipam ka khatpa madi mitka mari lenaba tongan ba laina layong sing layengki kem adugi kanaba laikai adugi mioi kyana lauki Mathang tha November kundagi kunipan phawa Goa gi Panaji da pangthok da bani phumapan suraba International Film Festival of India 2018 da Manipur gi mahut sindur saruk yarun ba kaishamthong ahantem lekai dagi chitra ahantem amadi kongpal khaidem lekai dagi imo yumnam khal lehana Manipur State Film Development Society MSFDS ki chairwal amada khangalakli Kripa Foundation Rehabilitation Center for Addicts ki ATS set ama VSF na sadun khudol tamkhrei fit kunithoi sangba madi tarahumdoi chawba serasi sector headquarter VSF CI operation koirenga gi makhada 54 battalion VSF na civic action program gi makhada sabani set adunga si battalion na sigi kunma thoi suba C operation ke sorna foundation sigi project director KSS Jiban Malad khushina ki center asida pangthoki ba thorama da DC QM Dhruv Singh amadi foundation asigi member sing sarugya ki twice officiating commandant 54 battalion VSF MKT simte miyeng makhada hariba serasi foundation asigi yaiphan nabagi damak khusinna kibane hari
Police Commemoration Day Manung Chana 182 Battalion VSF Koirengaina Battalion Asiki Commandant Gimi Makada Manipur VSF Laiduna Laivak Kidamag Thawai Tha Krabamio Singi Mafamda Makoina Tamlaki School Sing Laikatun Kai Kumnab Utkray Sanjin Tungdaleba Churchan Higher Secondary School the SI Vim Badur Vastnet Amadi Constable NN Maitegi Memorial Stone Laikatki Wankai the Leba Maite Meg High School da DCM Kunzo Amadi IC Manizawagi Mafam the Laikatki Lunana Lilong Chaching the Leba Lilong Higher Secondary School su Constable Driver T Visheshwargi Mafam da Laikatuna Ikai Kumnaba Utki Manipur University की academic session 2018-19 की तोंगान बा course सिंग entrance test नियम चुमना पांगथोक पिरन नब student union of Kanglai Park सुक इचेरोल मना university सिंग department सिंग पुनिंग चिंगचिलकली All Manipur Football Association Amphada Lairiba Chahi nab kaya asibu loishin handuna lamdamba sigi sanaroi singi punchi kannan nabagi wakalolda Manipur State League participating team forum amadi Amphagi Executive Council gi member Oiramba housing na resign tawduna Lairiba District Football Association taraga punna chanmin dana waroishin purang na bahona ragani hari ngasi Manipur Press Club ta paumi singa unaba mada Thaubal Bishnupur Tamelong yauna tongan me District Football Association taragi President Singh yauna mihut kayana saruk yaki lona Manipur State League participating team forum gi mihut Singh shu saruk yaki Amphagi makada District Football Association tara humdoi lebigi manungda tara na Amphada gi disa toki Baasi Manipur State League Sanaba Lep ki badagi hauraga Lairak liba Sayanaba Singh Maruaina Amphagi Manungda Ladiba Sel Thumgi Chayanaba Kaya Sidagi Nihanasu DFA Singi Mute Singh na Fongdok Naki Lunana Amphabu Niam Chumna Thaman Bagi Wakalol the Manipur State League participating team forum ga Kusham Nabani Hana Fongdok Naraki Election kare hena mana sign certificate piraba aise makoina empana kakthal loina kakthal han yeba ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯈꯪꯂꯝꯗꯦ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯗ ꯑꯊꯞꯄꯗ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯁ꯭ꯄꯣꯔꯠꯁꯤ ꯅꯨꯡꯁꯤꯃꯟꯗꯨꯅ ꯐꯨꯠꯕꯣꯜꯁꯤ ꯅꯨꯡꯁꯤꯃꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯥꯛꯑꯒ ꯑꯝꯐꯥꯒꯤ ꯃꯔꯝꯁꯤꯗ ꯁꯨꯝ ꯗꯤꯁꯀꯁ ꯇꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯗꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯔꯔꯣꯏ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯣꯁꯥꯏꯇꯤꯅ ꯑꯦꯄ꯭ꯔꯤꯜꯒꯤ 19ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯝꯐꯥꯁꯦ ꯍꯧꯖꯤꯛ ꯅꯣꯂꯤꯐꯥꯏ ꯑꯦꯟ ꯇꯔꯃꯤꯅꯦꯇꯦꯗ and none vote and like the start of society gi provision act and rule gi makha da ku chat pata bani adu gi matung na department asina director mina ko matam da ko tara je design to gi bani tungda akon sumamang da ko na executive council le ngai da start of society da akoi gi 208 gi uti phawa akoi se leitre na executive council da puthok da khotra ma se amtang semjal udra di yadre khotre ai bes da Ujiki leriba Amphagi secretary six number to Mong Tana Menjalo Dagi Ujiki forum Kambu Dagi Epsizalena RTI Thadana Torupudagi Chapchaba document Pangduna 208 Huju Pova Sehi Tagadaba na provision of people Torum Dagi Restart of Society Makosan Andre Ladiba district ki representative sing asina mi humdramangana pullaga empasi financial mismanagement leire chumthok piu haidana registrar da su haiba court da su haiba si phaugi stage se leira abangakta aikoina fight to buna consider DSA Bishnupurna Kuntra Suba Junior Voice Inter District Football Tournament for a Private Sports Academy Trophy gi winner obangam kre ngasi Kumalam Park Artificial Turf Ground sana ke ba tournament se ke final match to the DSA Bishnupur gi sanaroi Mangvu Lalam na final match se ki tarani thoi suba minute chan ke ba matangar ba Panjal aduna Imphal West District Football Association bu Panjal amasino the mighty pi bangam ki ngasi football tournament se loishin bagi thorama da All Manipur Football Association ki president S Sana Tomba secretary in charge L Zoitir Moiroy amade association asigi masak nari pumio kyana saruk yaduna sathakiba junior football tournament asigi makong mathang ta karba team singda mana mathum kya khudol tamki All Manipur Football Association ki mi makhada chathari tournament asida team manga na saruk yaki Tarataret Suba Lehau Devi Memorial Super Division Football League Tournament TYPS Sora Amadi SWC Kairak Ani Mai Pakre
District Sports Association Kakshing mi makada association asigi sanabung da chathariba Super Division Football League asigi ngasi sana ki batarama thoi suba league ta DYPA Sora gi sanaroi Romesh Nisan ki ba match asigi amatanga arab panjal aduna SAO Kakshing bu panjal ama sinoda maiti ba piki Satharak leba Super Division Football Tournament asigi ngasi sana ki batarani thoi suba league tana SWC Karakna IYA Kakshing bu panjal ahum amada maiti ba pi bangam ki Mesha sida mai pakraba SWC Karaki sanaroi KS Rajnikant TS Bidyakanta madi Solomon Thangana panjal amamam chanki Tha sigi kunmanga dagi sathariba football league tournament sigi makhata league match ani hayeng sanaragani Kuntramari Suba and Hazari and Dr. N. Tombi State Level Polo Tournament ex Polo Club Wankayamade Assam Rifles Polo Team Ani Mai Pakre Mapal Kangji Bungi Satar Kliba Polo Tournament Singasi Sana Kibani Suba Matsta ex Polo Club Wankai Sanaroi El Atang Mana Panjal Nipan TH Jacob Na Panjal Mari P Ozit Na Panjal Ahum Lonana Ice Kanta Masung I Tolong Komba Ani Na Panjal Ani Chanduna Maira Polo Club Panjal Taramapan Amada Yamna Lakcha na Maiti Piki Chathariba Polo Tournament Singasi Sana Kiba Suba Match Tana Assam Rifles Polo Team na Ibudo Marzing KK Lufu Panjal Mapan Amada Maiti Pi Bangamki Mesha da Mai Pakraba Assam Rifles Polo Team ki Sanaroi Abdul Malik na Panjal Taruk KI Susilo na Panjal Ani Elonana Riakat Ali na Panjal Ama Chan Bangamki Manipur Horse Riding and Polo Association mi makada tournament si pangthok na bahona bada thodang lo ribi Dr. Monica Naurim gi imung manung gi senthang makada pangthok lebe tournament si gi hayeng sanaga da ba ahan match ta Thawal District Polo Club amadi Nambul Mapal Polo Club ka ani suba match tana MPSC Polo Team amasung ESC Team B ani na lamba tawna ga dawri Sai SAG Center Ulogi Session 1920 Gidamag Sanaroi Khanan Bagidamag Selection Test Mathang Thagi November Tara Nitoi the November Taramari for Pangthok Laganihana Sai SAG Center Ulong Topachero Lamada Paujelakli Selection Test Asida Sarugyaningba Boxing Football Taekwondo Weightlifting Hariba Masana Singa Sida Sai Taramat Humdoi the Ginatarataruk Fobuk Manung the Laiba Nupi Masa Nupa Masa Singna Sai SAG Center Ulo the Laklaga Mathang Tha November Nipan Fobi Manung the Akupa Marol Kangaba Yagani Hari Lona Tangasha the bulletin say tension jadring Mango and headlines on the Tamjari Tungkoina Forest Management Kutanga Manipur the Lady Water Resource Team Kanner and Bagadamak Indo German KFW Financial Cooperation Project Nasi Long Stoke Manipur the Lady ITI Taramato Manung the Tayel the Lady Ania Sikaknatana Lemoriba Mapan di Matau Rehana all Manipur ITI Students Union Maral Sirakli HIV/AIDS Tingnan na Banakon at over Sentang Tada the Paikaliba Opioid Substitution Therapy Program say Manipur the Legang Miang Sangi the Fagi Tarehana won at the end of Fondorki. Manipur gining Tawa Madimiam the lining like Sol the Machatnaramba Uttar Pradesh ki Radha Kunda say life from Leno in a Sangat and Tamlagani Hana Chief Minister of Fondokray. Amasung Ampada Lady Bachay and a single Lushinduna, Sandaru Singapunsi Kanaraba Manipur State League participating team for Mamade, District Football Association Tarana Waroshin Purunaba, Fort Naragani Hani.